Hiyanglam amasung Lamjaogee lau Pari 3,000 lau panba Yadana Leiri. Handak nong leptana taba asina maram oiduna Hiyanglam Gram Panchayat amadi Lamjao Gram Panchayat asigi lonabada leiriba Panjao khong haina khangnaba chaurakna kilometer 9 khararom henna sangba khong asi funjinkhibana maram oiduna lau Pari 3,000 henna lau panba yadaduna leire. Lokadaba angan fau amadi kumsegi ugadaba laufam ayambasu mangduna leire amadi hunjilluba laufam sing isingna pumlanglangduna leire. Hairiba khong asi mong tana semdaba taragadi nong leptana tasilaklagadi amuka henna Thiningai oiragani. Maramasina mari lenaba department singna atuba matamda mityeng changbiduna khong sing sembiduna laumi singi awaba asi kokhanbiu. Khong asi sengdraba amadi maong maril tadragadi 68 suba Hiyanglamgi mafam sing Lamjao awang laikai, Lamjao mayai laikai, Lamjao makha laikai, Tejpur laimanai amadi langmaidonggi mafam sing asi lau uba yararoi. Maram sing asina hariba laukon sing asi kumsi chahigi lau uba yahanbinaba mari lenaba department sing amadi Manipur sarkar na mityeng changbinaba Manipur government ki pukning chingsilakli haina Kaksing District United Club Organization ki General Secretary T Lakina Thadorakpa Cherol amana Fongdorakli.